Ngarang numidang Assam Cabinet Assamda lower primary thakta Manipurda chanariba Meitei Mayek asibu Assamgi Sarkargi school singda tamba yaragani haina Assam Cabinet wareb lawgibasi Assam Milal Assam Panana Assam Sarkargu loina Assamgi tongang tongangba loop MLPCC Manipur Sahitya Parishad Assam maruina thodang lobikiba loop khudikbapu Milal Assam Panagi Magedigi Namkhiledana Thagapa Phongchari Cabinet na wareb lawkibase hokwe February tang kulumdoidasu Assamgi Manipur singi itihas ki lamaida mayek lana iragadoba associate official loan cabinet pass tobikre loena ngarang numidangsu Assam Cabinet na Assamgi Manipur singi sanagi mathakta tampa khinbagumna ahakpa wareb Meitei Mayek Manipur chanariba Meitei Mayek ase Assamgi primary thakta tamba yaragani hani wareb lawbibase Assamgi Manipur singna Assam Sarkar amadi Assamgi Cabinet loena Lakhibugi MLA busu Milal Assam Panagi Magedigi ngamkhiledana thagapa phungukchari makhatana Assamgi leiba Manipur chinaw singda Milalgi Magedigi khona appeal tawjanangmadi Assam Sarkarna Cabinet na wareb lawriba Meitei Mayek amasung official loan asi Assamgi assembly da ayona pass tawnabidamakta akhoi loop leiba loop singna punna akhoi amuk Assam Sarkarda haijaba mathau tagini haiba matang asida akhoi mayam punna Assam Sarkarga unaduna akhoi mayek amasung loan asi chanahanaba honaminasi haibase akhoi Milal Assam Panagi Magedigi Assamgi nadana Assamgi mapana leiba Manipuri Meitei chinaw punamakta Milalgi Magedigi appeal tawjari